Pukau na harup mamangsingdagi Kuki militantsing kumtharakpa ubada Taraganipan suba ARG kangbuna bong Kapsinduna Tankhatkhre Paoche Kangleipakki Meira Paoche lokajabani. Imphal East District ki Sagolmang Police Station ki manungchanna Pukau na harup ki mamang thangba chingsang parengda khulai paiba Kuki militantsing khulingduna khunjasing leitana leiba ngamdre. Kuki militantsing ase takthoknabagidamakta Taraganipan suba Assam Rifles ki kangbuna ngasi achauba thodang loduna Kuki militantsing takthokpa hokre. Ngasi upung 13 makarom taba matamda Pukau na harup mamangda leiba kenel ga tainaba labukta Taraganipan suba ARG kangbuna afaba khusukulai amadi bong kapnaba khulai sing yauna tuna Kuki militantsing takthoknaba thabak lokhatki hairiba khongthang ase Taraganipan suba ARG CO Colonel Akash Oinamgi makhada chathakibani. Pukau na harup lampakki mamang thangba labukta Assam Rifles ki kangbuna sem saduna leiringai matam adumaktada Pukau na harupki mamang thangba chingsangdagi Kuki militantsing mari kumtharakpa uba phangki hairiba mafam aduda ARG maikaidagi bom mama Kuki militantsing gi maikai tamna kapsinki ARG kangbuna Kuki militantsing takthoknaba chathakiba thaba adu Pukau na harupki khunjasinggi mamang maktadani bong kapsinduna Kuki militantsing takthokiba aduda khunjasinggi maikaidagi apenba phongdonaki Pukau na harupki mamang thangba chingdol asida matam kayagi mamangdagi Kuki militantsing khulingduna leirakbani mafam adudagi makhoi lei haiba khanglabasu Manipur lengaki maikaidagi takthokpa ngamdabadagi ngaihak leitana Pukau na harup Terapurna singba maitai khulda nongmai kapsinduna attack chatharakpadagi khunjasing leitana leiba ngamdabani khunjasinggi awaba sikokhannabagidamakta Taraganipan suba ARG CO Akash Oinamna achauba thodang loduna ngasi Kuki militantsing asi takthokpagi khongthang asi laukhatkibani hairi. Kuki militantsingna sugunuda leptana nongmai amasung bong kapsilakli khulngakpasingna Kuki militantsing takthoknaba honabada Central Forcingna athingba pi khulngakpa. February 19 dagi hauna Kuki militantsingna makhoigi kem oina sizinariba dongyang amadi laloi phaina chingba mafamsingdagi sugunugi tongan bam afamda bom amadi nongmai kapsinduna landarakpa lepa leitre. Ngarang ayuktagi hauna ahing chupa Kuki militantsingna pampi bomna chingba kaya sugunuda kapsilaktuna landa silakhi khulngakpasingnasu handuna nongmai kapsinki khutthoknaba asida Kuki kaya siramgani haina thajanari. Paoche asina khulngakpasingdagi phangba pawgi matunginadi Kuki terrorist singna sugunu romda nongmai kapsilakpham oiriba laloi phai amadi dongyang hairiba mafam asida changsinduna Kuki militantsing takthoke haibada mafam aduda leiriba Central Forcingna athingba piduna changhande makhoina athingba pidrabadi Kuki militantsing di yamna laina takthokpa ngamgani hairi. Pao asina hai ngasi ayo anganbadasu laloi phai hairiba Kuki militantsing gi kem asida Kesper manba gari amada Kuki militantsing amadi khulai sing puraglaga thadaramlaga Kesper adu mafam adudagi amu handuna chatkiba drone gi matengdagi uba fangi maduna Kuki militantsing gi mateng ase AR na phongna panglabra haibagi singnaba amasu yamna chauna leire maduna makhogi kemsing thugainaba khulngakpasingna jangsinnaba honabada sugunuda leiriba Central Forcingna athingba pibadagi Kuki militantsing takthokpa ngamdabani hairi. Kuki militantsing na ngarang numidangdagi hauna kapsilakpa bom amadi nongmaina khwaidagi hena akanba sapu piribase kumbi turel mapalda leiba khulsingdani aduga kapsilakpa bomna sugunu bazar phawba yoksilai maduna khunjasing ayamba masa masagi yumda leiba ngamnadre. Kapsilakpa bomsing adugi marakta pokhaidaba bom kharasu thengnabadagi ngasi ayuk police ki kangbu laktuna bomsing adu recover tawki hairi.